ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯂꯥꯎꯗ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠꯁꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯇꯨꯞꯅꯕꯗꯣ ꯊꯥꯡꯖꯤꯡ ꯆꯥꯅꯩꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯁꯦꯝꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ ꯈꯪꯕ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯎꯔꯒꯀꯣ ꯀꯩꯅꯣ ꯈꯪꯗꯕ ꯁꯤꯁꯦ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯈꯪꯗꯕ ꯑꯗꯨꯝ ꯀꯕꯣꯛꯀꯨꯝꯕꯒ ꯃꯥꯟꯕꯗꯣ ꯑꯗꯣ ꯅꯍꯥꯟꯗꯤ ꯑꯩꯅ ꯂꯩꯔꯒ ꯇꯦꯁ ꯇꯧꯕꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩ ꯎꯠꯂꯛꯀꯦ ꯍꯥꯏꯐꯦꯠꯇꯪ ꯉꯧꯊꯣꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯁꯤꯗꯗꯤ ꯀꯥꯡꯍꯧꯒ ꯇꯧꯅꯩꯌꯦꯕꯁꯦ ꯑꯗꯨꯃꯛꯇꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯉꯧꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯩꯁꯦ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯟꯅꯗꯤ ꯎꯔꯛꯇꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯐꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯈꯪꯉꯛꯇꯦ ꯁꯤꯗ ꯂꯥꯛꯑ ꯐꯥꯎꯕ ꯀꯩꯅꯣ ꯁꯤꯕꯨ ꯀꯕꯣꯛꯂ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯊꯥꯏꯅ ꯀꯕꯣꯛ ꯑꯃ ꯂꯩꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯃꯥꯟꯕ ꯑꯃ ꯑꯗꯨ ꯃꯥꯜꯂꯝꯃꯦ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯁꯨꯝ ꯅꯍꯥꯟꯗꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯍꯥꯎꯔꯝꯃꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯅ ꯁꯥꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦꯕ ꯁꯤꯗ ꯌꯦꯡꯉꯣ ꯂꯣꯇꯁ ꯁꯤꯠ ꯊꯥꯔꯤꯁꯦ ꯑꯗꯨꯅꯦ ꯁꯤ ꯆꯥꯕꯗꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯉꯧꯔꯒ ꯎꯠꯂꯛꯑꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯇꯣ ꯁꯨꯠ ꯁꯨꯠ ꯂꯥꯎꯗ꯭ꯔꯣ ꯒꯦꯝꯗ꯭ꯔꯤꯕꯀꯣ ꯁꯥꯔꯦ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯂꯥꯎꯗ꯭ꯔꯥ ꯑꯗꯨꯝ ꯒꯦꯝ ꯂꯥꯎꯗ꯭ꯔꯥ ꯁꯤꯒꯤꯁꯦ ꯄꯥꯎꯗꯔ ꯑꯣꯟꯒꯦ ꯑꯗꯣ ꯑꯩꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅꯀꯣ ꯈꯣꯏꯍꯤ ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯌꯦꯡꯀꯣ ꯁꯤꯁꯦ ꯒꯦꯝ ꯂꯥꯎꯗ꯭ꯔꯥ ꯍꯥꯎꯔꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯞꯄꯗꯣ ꯃꯣꯔꯣꯛꯁꯤ ꯈꯤꯇꯪ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯞꯄꯒꯗꯤꯀꯣ ꯍꯥꯔꯣꯏꯗꯕꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯆꯥꯕ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤꯀꯣ ꯁꯨꯝ ꯊꯤꯒꯠꯄꯅꯦꯕ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯥꯕꯅꯣꯗꯣ ꯑꯗꯣ ꯊꯥꯡꯖꯤꯡ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯉꯧꯕꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯊꯥꯡꯖꯤꯡꯁꯦ ꯃꯩꯗ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯁꯥꯍꯜꯂꯒ ꯄꯣꯛꯈꯥꯏꯍꯜꯂꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄꯅꯦꯕ ꯍꯧꯖꯤꯛ ꯉꯧꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯒꯦꯝ ꯂꯥꯎꯗꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯣꯞꯀꯣꯔꯟꯗꯩ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯄꯦꯀꯦꯠꯇꯒ ꯍꯥꯟꯕꯗꯀꯣ ꯄꯦꯀꯦꯠꯇ ꯌꯣꯟꯕꯗꯣ ꯁꯨꯝ ꯇꯥꯡꯉꯦꯕꯀꯣ ꯃꯣꯏ ꯉꯧꯊꯣꯛꯑꯒ ꯌꯣꯟꯕꯗꯣ ꯑꯗ ꯑꯩꯅ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯀꯕꯣꯛ ꯌꯥꯝ ꯃꯥꯟꯕꯗꯣ ꯀꯕꯣꯛ ꯑꯩꯈꯣই ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯂꯩꯔꯝꯃꯦꯕ ꯀꯕꯣꯛ ꯁꯨꯃꯥꯏꯅ ꯆꯥꯎꯋꯦꯕꯀꯣ ꯀꯕꯣꯛꯇꯣ ꯄꯣꯛꯈꯥꯏꯔꯒ ꯁꯦꯝꯕ ꯑꯃ ꯆꯨꯖꯥꯛ ꯀꯕꯣꯛꯅ ꯁꯦꯝꯕ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯀꯨꯏꯔꯦ ꯀꯕꯣꯛꯇꯨꯔꯥꯅ ꯈꯟꯕꯀꯣ ꯑꯩꯅ ꯁꯤꯁꯦ ꯆꯉꯥꯡꯒ ꯊꯛꯑꯁꯨ ꯍꯥꯎꯅꯤ ꯑꯗꯨꯅ ꯆꯥꯗꯣ ꯊꯛꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣꯅ ꯁꯤ ꯑꯆꯥꯄꯣꯠꯁꯦ
mẹ mà với mẹ thầm ở xem mà bây giờ mà hay tiện xem mà cùng với các mà gần cho thì mà hút tiền này em hỏi ꯑꯗꯨꯒ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤ ꯀꯩꯅꯣꯅꯦ ꯌꯥꯝ ꯉꯛꯄꯗꯣ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡꯗꯩꯒ ꯁꯦꯝꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯇꯨꯞꯅꯩꯗꯅ ꯁꯨꯝ ꯃꯀꯨꯒ ꯈꯣꯛꯑꯒ ꯑꯗꯨꯝ ꯆꯥꯅꯔꯛꯏꯗꯅ ꯁꯣꯝꯗ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯆꯥꯄꯣꯠ ꯑꯣꯏꯔꯝꯃꯦꯕ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯐꯕ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯄꯗꯨꯅꯁꯨ ꯍꯥꯎꯅꯤ ꯏꯆꯝ ꯆꯝꯃꯒ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯅꯤꯡꯉꯦ ꯑꯉꯥꯡ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯀꯣ ꯑꯉꯥꯡ ꯄꯣꯛꯄ ꯅꯧꯔꯤꯕꯒꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯖꯤꯟꯕꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯥꯞꯄꯛꯀꯦ